ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯁꯅꯥ ꯑꯅꯥꯕꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯀꯟꯅ ꯅꯥꯍꯦꯔꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯗꯥꯏꯔꯦꯛꯇꯔ ꯃꯪꯒꯤꯒꯤ ꯌꯨꯝꯗꯅ ꯃꯆꯥꯅꯨꯄꯤ ꯃꯤꯔꯥ ꯂꯨꯍꯣꯡꯕꯒꯤ ꯀꯟꯅ ꯂꯥꯡꯂꯤ꯫ ꯆꯍꯤ 6 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯊꯣꯏꯁꯅꯥ ꯑꯃꯗꯤ ꯃꯤꯔꯥ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯇꯤꯟꯅꯔꯛꯄꯤ, ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯤꯟꯅꯔꯛꯄꯤ ꯃꯃꯥꯟꯅꯕꯤꯅꯤ꯫ 12ꯒꯤ ꯄꯔꯤꯈꯥ ꯂꯣꯏꯔꯒ ꯃꯦꯗꯤꯀꯦꯜ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯌꯥꯎꯅꯅꯕ ꯇ꯭ꯌꯨꯁꯟ ꯆꯠꯇꯨꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯃꯦꯗꯤꯀꯦꯜꯒꯤ ꯁꯦꯂꯦꯛꯁꯟ ꯐꯪꯈꯤꯕ ꯔꯤꯝꯁꯇ MBBS ꯐꯥꯔꯁꯠ ꯏꯌꯔ ꯇꯝꯂꯤꯕ ꯍꯦꯝꯕꯒ ꯊꯣꯏꯁꯅꯥꯒꯤ ꯃꯕꯨꯡ ꯔꯥꯀꯦꯁꯀ ꯇꯤꯟꯅꯕꯗꯨꯗ ꯀꯣꯏꯅꯗꯗꯨꯅ ꯔꯥꯀꯦꯁ ꯍꯦꯝꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯄꯔꯤꯈ꯭ꯌꯥꯗ ꯅꯩꯅꯈꯤꯕ ꯀꯣꯏꯁꯟ ꯑꯟꯁꯔ ꯃꯌꯥꯝ ꯑꯃ ꯂꯧꯅꯅꯕ ꯂꯥꯛꯏ꯫ ꯍꯦꯝꯕ ꯔꯥꯀꯦꯁꯀ ꯇꯤꯟꯅꯕꯇ ꯅꯠꯇꯅ ꯃꯆꯟꯅꯨꯄꯤ ꯊꯣꯏꯁꯅꯥꯕꯨꯁꯨ ꯄꯥꯝꯃꯤ꯫ ꯊꯣꯏꯁꯅꯥꯅꯁꯨ ꯍꯦꯝꯕꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯦ꯫ ꯃꯕꯨꯡ ꯔꯥꯀꯦꯁꯅꯁꯨ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯍꯦꯝꯕꯕꯨ ꯑꯗꯨꯝ ꯂꯣꯏꯅꯩ꯫ ꯇꯣꯏꯅ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯐꯥꯎꯕ ꯀꯌꯥꯔꯛ ꯆꯥꯃꯤꯟꯅꯕ ꯌꯥꯎꯔꯛꯂꯤ꯫ ꯃꯗꯨꯅꯁꯨ ꯊꯣꯏꯁꯅꯥꯒ ꯍꯦꯝꯕꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯍꯦꯝꯕꯒ ꯔꯥꯀꯦꯁꯀ ꯇꯤꯟꯅꯕꯁꯤꯗ ꯅꯦꯜꯁꯟꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯤꯟꯅꯕ ꯍꯧꯔꯛꯏ꯫ ꯍꯦꯝꯕꯒ ꯊꯣꯏꯁꯅꯥꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕꯁꯤ ꯅꯦꯜꯁꯟꯅꯁꯨ ꯈꯪꯂꯛꯂꯤ꯫ ꯅꯦꯜꯁꯟꯁꯨ ꯊꯣꯏꯁꯅꯥꯕꯨꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ, ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯕꯅ ꯐꯣꯡꯗꯣꯛꯄꯁꯨ ꯌꯥꯗꯕꯒ ꯍꯦꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯅꯦꯜꯁꯟꯅ ꯑꯗꯨꯃꯛ ꯇꯤꯟꯅꯔꯤ꯫ ꯊꯣꯏꯁꯅꯥꯗꯤ ꯏꯔꯥꯡ ꯈꯔ ꯇꯧꯔꯤꯉꯩꯗ ꯂꯥꯏꯔꯤꯛ ꯍꯣꯠꯅꯕ ꯋꯥꯠꯈꯤꯕꯅ ꯃꯦꯗꯤꯀꯦꯜ ꯑꯦꯟꯇ꯭ꯔꯥꯟꯁ ꯈꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯍꯦꯝꯕ ꯃꯥꯒꯤ ꯁ꯭ꯇꯗꯤꯗ ꯄꯨꯛꯅꯤꯡ ꯆꯪꯈꯤꯕꯗꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯔꯨꯞꯁꯤꯡ ꯇꯤꯟꯅꯕ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯔꯥꯁꯨ ꯔꯤꯝꯁꯇ ꯐꯥꯔꯁꯠ ꯏꯌꯔ ꯇꯝꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯄꯥꯡ ꯀꯥꯏꯅꯔꯕꯤ ꯊꯣꯏꯁꯅꯥ ꯃꯤꯔꯥꯅ ꯗꯣꯛꯇꯔ ꯇꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ BSc ꯑꯣꯏꯅ ꯇꯝꯂꯤ꯫ ꯃꯥꯕꯨ ꯄꯥꯝꯖꯕ ꯍꯦꯝꯕꯒ ꯇꯤꯟꯅꯕ ꯅꯦꯜꯁꯟꯅ ꯃꯔꯛ ꯃꯔꯛꯇ ꯊꯣꯏꯁꯅꯥꯒꯤ ꯀꯣꯂꯦꯖꯇ ꯂꯥꯛꯇꯨꯅ ꯍꯦꯝꯕꯒꯤ ꯄꯥꯎ ꯇꯝꯃꯤ꯫ ꯑꯗꯨꯁꯨ ꯅꯦꯜꯁꯟꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯊꯣꯏꯁꯅꯥꯕꯨ ꯊꯥꯖꯍꯜꯂꯤ꯫ ꯍꯦꯝꯕꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯒ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯀꯌꯥ ꯑꯃ, ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯑꯃ ꯅꯦꯜꯁꯟꯅ ꯊꯣꯏꯁꯅꯥꯗ ꯄꯤꯁꯤꯜꯂꯤ꯫ ꯍꯦꯝꯕꯗꯤ ꯁ꯭ꯇꯗꯤꯗ ꯄꯨꯛꯅꯤꯡ ꯆꯪꯈꯤꯕꯗꯒꯤ ꯊꯣꯏꯁꯅꯥꯕꯨ ꯈꯔ ꯀꯥꯎꯔꯛꯄꯒꯨꯝ ꯈꯔ ꯅꯥꯊꯩꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯅꯦꯜꯁꯟꯅ ꯃꯇꯝꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯂꯒ ꯊꯤꯀꯥꯒꯤ ꯁꯄ꯭ꯂꯥꯏ ꯊꯕꯛ ꯇꯧꯗꯨꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯀꯣꯜꯀꯇꯥ, ꯗꯤꯜꯂꯤ, ꯕꯦꯡꯒ꯭ꯂꯣꯔ ꯀꯌꯥ ꯆꯠꯇꯨꯅ ꯁꯄ꯭ꯂꯥꯏꯒꯤ ꯄꯣꯠ ꯀꯌꯥ ꯂꯧꯔꯨꯏ꯫ ꯄꯩꯁꯥ ꯅꯧꯅ ꯄꯥꯏꯔꯛꯄꯒꯤ ꯍꯧꯅꯕ ꯀꯣꯜꯀꯇꯥ, ꯗꯤꯜꯂꯤ, ꯕꯦꯡꯒ꯭ꯂꯣꯔ ꯃꯈꯜ ꯀꯌꯥ ꯁꯨꯕ ꯃꯐꯝꯗ ꯆꯠꯇꯨꯅ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜꯗ ꯂꯩꯗꯨꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯀꯌꯥ ꯂꯣꯏꯅꯕ ꯍꯧꯔꯛꯏ ꯅꯦꯜꯁꯟ꯫ ꯑꯗꯨꯃꯛꯅ ꯐꯠꯇꯕ ꯃꯇꯝꯒꯤ ꯂꯩꯅꯥ ꯁꯟꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯜꯍꯧꯗ꯭ꯔꯦ꯫ ꯁꯣꯝꯗ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯂꯒ ꯊꯣꯏꯁꯅꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯈꯟꯖꯤꯜꯂꯛꯈꯤ꯫ ꯅꯣꯡꯃ ꯀꯣꯂꯦꯖꯇ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯦꯝꯕꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯁꯅꯥꯒꯤ ꯅꯥꯞ ꯆꯥꯒꯗꯕ ꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯅꯤꯡꯊꯤꯅ ꯄꯦꯛ ꯇꯧꯔꯒ ꯆꯤꯊꯤ ꯑꯃꯒ ꯄꯨꯟꯅ ꯄꯤꯔꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯛꯄꯒ ꯊꯣꯏꯁꯅꯥ ꯍꯦꯝꯕꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕ ꯄꯦꯀꯦꯠꯇꯨ ꯍꯥꯡꯗꯣꯛꯏ꯫ ꯌꯥꯝꯅ ꯉꯛꯏꯕꯗꯤ ꯄꯣꯠꯁꯛꯇꯨ ꯅꯨꯄꯤꯁꯤꯡꯗ ꯅꯨꯄꯥꯁꯤꯡꯅ ꯂꯩꯔꯒ ꯄꯤꯅꯗꯕ ꯄꯣꯠꯁꯛ ꯑꯣꯏꯔꯝꯕꯗꯨꯅꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯤꯁꯤꯜꯂꯒ ꯌꯦꯡꯕꯗ ꯆꯞꯄꯨ ꯆꯥꯔꯝꯂꯦ꯫ ꯊꯣꯏꯁꯅꯥꯅ ꯈꯜꯂꯤ, ꯀꯗꯥꯏꯗꯒꯤꯕꯨ ꯅꯥꯞꯄꯨ ꯂꯧꯔꯒ ꯂꯩꯔꯛꯄꯅꯣ ꯈꯪꯗꯦꯃꯤ, ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯂꯩꯔꯛꯈ꯭ꯔꯦꯗ꯫ ꯆꯤꯊꯤꯁꯤ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯨꯏ꯫ ꯌꯥꯝꯅ ꯁꯥꯡꯗꯕ ꯆꯤꯊꯤꯅꯤ꯫
asumna irami. Horen numidang pung 12da pukri mapana amta leramo. Asi khaktani Thoi sanana khalli. Karino mana matang chadana asigumba ithak haugadaba posak ama aingonda piraklibasibo. Magi sibo aigi aron athokki posakta mana hena mitaraklibara. Aibu horen numidang mana pukri mapana thoro hairibasibo aibu yarasirane. Pamuba mana uningi haibanina aina su pamjabaga aibu thokpa taribra. Hoi thokpa taridana. Thoi sana numidangi chak chari masadu leifam khangdri pung 12 tarapada hembagi wakhalda ngauduna tholai. Nelson makokta towel ama kuplaga hemba saduna makhol thoktana sorna ngangba wahida kadai aina pamjana pikiwa posakto nang lilaklabra. Lili adudi ai torchlight macha kaplaga amta pakjabri yengedana. Talli kaiso madugi matamda yamna wali. Nangiso doctor tambada hana amta loishin khoba. Adugane ahan masenya natuna chawang lohongdoini. Sigi matam yamna wali ko. Doctor tamba su loigani kaino. Aduga aikhoi toina unabasu phangdabanina ngasi aige pamudo amuktadi yenghi kaidobage. As nang sidi aidine mitka pangthokpa ngamjaroi ko. Haiba nang namit animakta adum shalingaida ai yam thona yenghogeba. Pangtharapa matang thoklura male. Thoisana Nelson bu magi thamoigi hembani khanduna nupana pamjaba pot ama uhalubada nupi oibigi tangna thamjaba ijatki leiteng pumba masak thian biramle. Nupi oibigi apangba wakhaldagi ngasidi Thoisanaga Nelson ga luhongduna machanupa amasu leire. Matamgi matung inna Nelson AIDS ki chaitheng kanna lakle. Thoisana su Nelson gi langda thurubadagi AIDS pakle. Macha su lainaduna naba horakle. Khara leiraga Nelson su laikidre. Thoisana su mapamda macha puraga halakle. Ma su ngasi heng tamba ngamdaduna leire. Haukiba punsigi thoudok kayagi matungda hemba su Thoisanabu thamoi chetabigum khanbikre. Ngasidi hemba doctor oiduna rimsda thabak changle. Mira su doctor tamba loire makhoi ani masa masa yanabaga loinana ahal masen su yanare. Luhongbagi matam su lepkre. Ngasi hembaga miraga luhongba numeni. Nupa pala hoduna raga tarba matungda bar tholakle. Marak thatuna yumlo nabada anaba nungaitaba yaure. Khara thuna thujinsi hairakpada bor adu thuna yanga tholak handuna kaina su puthoraklaga lei koiba loiduna lei pareng huklakle. Bar kaina animak imungda changkre. Bar tholakpaga nupa pala loire. Yumlo naba imungda kapnabagi makhol kaya lau khongnabagi makhol kaya tarai. Fanamak niyomna yadrabasu hemba matamamagi marukki machal magi nungsibi Thoisanabu amuktang uning manduna. Rakesh khoigi imungda koyet ka kariga pulap changlakle. Mana Thoisanagi khudangi mihuldu paiduna yenglubada Thoisanadi mabu ngaiba ngamlamdraboire. Hemba punsigi inkhalakpa matamgi thoudok mathang mathang ningsingluraga mitluda pirang sintharakduna inapi machi eduda pirang adu taithoktuna thorai.